Hello guys, akhoi magi mayambagi machanupi luhongbagi poloi shetpa chachabane to akhoi ma se chuchangpur ningone akhoi ma mahoi se landa gi chela aga relief camp ta leibane aduga machanupi se adum chelaga chenba hek nonganbaga adum yamna chamna condition sina situation sina yadabagi yamna thuna luhonge aduga leisisu pung 3 nungdang waramda yengaga adudagi poloi shetpa hongbaga pung 5 makhai-dagi luhongbagi poloi shetpane to mayam eng taminarse. It's okay. Kau kami sampai guys. Dah lah. Yare yare. Java. Kami nak itu mana ni? Same bro. Kena same bro. Ready? 1 2. Kakak tu mo. Kakak ada mo. Luar apa nak? Ada. Ready? 1 2. Yare. Aku ni. Thank you for watching.